Lanjenaribasinggi yum listing mga sanana ba Union Agriculture and Rural Development Minister Sibra Singh Chauhan na ayaba pikre. Kurumjari Am-Istv ki pau mideng tabiribasing butaram na okchari pau shandong na pijari. Listing ani kun humdagi me humdagi thokiba kangluk ki irang na mayum makai Laita badagi lanjen naduna lairiba singi khunda laita hannaba Pradhan Mantri Awas Yojana Gramin gi makada yum lising mga sanana ba Union Agriculture and Rural Development Minister Sibra Singh Chauhan na ayaba pikre. Manipur gi Chief Minister Y Khemchana New Delhi da laiba Union Minister gi yumda unakhibada kangluk ki irang asina Sokhallaba singgidamak lising ani kun manga lising ani kun taruk senba chahigi oina anawai yum sing asi sanana ba ayaba pikrabani. Union Minister unaba aduda Deputy Chief Minister Nemcha Kipsen amasung Losi Dikho su loinakhi. State asida mahausagi tangdu laita ba hanjilakna ba hotnabada pangba ya ba mateng pangani haibagi thajabasu pirakhi tha asigi anganbada state government ke maikaidagi PM AYG gi makada lanjenaribas singi yum listing mga sabina ba proposal ama thakibani. PIB Imphal na sinduna Kerala da chatkiba Manipur gi pangmi kangbu na ngarang Kochi Metro Rail Limited na paikhatpa Urban Water Transport ki Kochi Water Metro yenkre pangmi singadubu Metro asigi Managing Director Loknath Behera, Director Dr. MP Ram Nawaz Sanjay Kumar na chingba Officer singna taram na okhe. Water Metro System asigi matangda video presentation amasu utki Kochi Water Metro Project asi route tara manga khandoktuna kilometer humpu tara nipan sangba network amana ithat tara semhannabani hauzik fawbada Water Metro asigi makada height side 20 amasung terminator tara nithoi mathau tauri team asina Jiu Tangsu yengsinke makata na team asina Dutch Palace haina su khangna ba Metenchuri Palace su yengke Huzik ate mabre amatang longminasi. Iba punsigi lambi sida araiba chaba yaba makai sasinari. Adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. CJ Hospital Slangolna February tarik tarani pandagi haujaduna kumanga phawba pangthok jagadauriba free OPD consultation camp asida miyamna saruk yabiyu dermatology ENT eye surgery medicine gynecology orthopedics pediatrics psychiatry amadi dental na chingba departments kaya asida free OPD consultation gi khudongchaba pizari loinana medicine surgery amadi investigation singda jada kungi concession pizagani akupa marogi damak pizariba number asida pau phawbirakna ba khanghanjari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe matigano azabutamo Sige yung se, next time tina check sim na laksi laga tamlo bani ne. Dadarang se juhar habaga amta kidrabo. Asum na mayam na machal bog na option lugum. Masige yung masibu aso yung an ko kada batagi. Next time tina na option li. Next time ti juhar habating ngaktok na nabasim bani. Zaman check mo isi na bana concrete katok na tina ba matamda. Kapamul amuk tuhena enggal adli. Next TMT strength is in the quick. Break imatong makatarapa pauda Yausang kumhai ge mingda ka hena chading tauba asi thadoklasi haina samurau naurem apunba maira paibi lupki maikaidagi phongdokre wafam asi samurau mamang laikai da leba community hall da samurau naurem ge maira paibi singi apunba mifam ama famlaba matungda paumi singa unabada phongdokhibani lup asigi secretary oinam chawbuchanu na lisangani kunhumdoi gi megi tang ahumdagi thokibe irang asina maram oiraga ekhoi economy asi maning hallaga lairibani adugi sumathakta hauzik fawba irang asigi waroshin puraktri hauzik asi class 10 11 amadi 12 amadi college ki semester singi examination singsu ka hena chathariba matam asida yausangi thabal chombagi mingda yausang manung natabida lambi lamjau da thoktuna nupi macha singna samurau naurem gi akoibada sel thatpagi thabak sing tobiganu karigumba thabal chongba taraga su yausang numit mangani amasung sajibu chairauba numit asidang chongbiyo
Kumhai haraudda lamjal tanabagi mahutta tungi yumbiral oirakadoriba angangsingda matik chaba sanaroi ama oinaba yausanggi sports lomda mama mapa oibasingna